ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯕꯁꯟꯇꯤ ꯌꯨꯇ꯭ꯌꯨꯕꯔꯅ ꯇꯔꯥꯝ ꯉꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯂꯤꯕꯤꯔꯝꯃꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯗꯤꯄꯛ ꯀꯧꯕ ꯑꯉꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯍꯦꯗꯐꯣꯟ ꯍꯥꯞꯆꯤꯟꯕꯤꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯨꯟꯅ ꯇꯥꯕꯤꯔꯣ꯫ ꯗꯤꯄꯛ ꯃꯍꯥꯛꯀꯤ ꯆꯍꯤ 13 ꯁꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯔꯥꯀꯦꯁ ꯑꯃꯗꯤ ꯁꯨꯍꯥꯅꯤ꯫ ꯔꯥꯀꯦꯁꯀꯤ ꯑꯇꯣꯞꯄ ꯃꯃꯤꯡꯅ ꯁꯨꯔꯦꯁ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯃꯈꯣꯏꯅ ꯃꯆꯥ ꯑꯗꯨ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯅꯛꯄ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯌꯨꯝ ꯑꯃ ꯂꯩꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯕꯒꯤ ꯃꯔꯝꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅꯤ꯫ ꯉꯁꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯅꯧꯕ ꯑꯗꯨꯗ ꯗꯤꯄꯛꯀꯤ ꯐꯤꯔꯣꯜ ꯁꯣꯜꯂꯤ꯫ ꯃꯗꯨꯗ ꯑꯔꯥꯛꯄ ꯃꯔꯤ ꯃꯇꯥ ꯄꯨꯝꯅꯃꯛ ꯗꯤꯄꯛꯄꯨ ꯃꯈꯣꯏꯒꯤ ꯃꯃꯪꯗ ꯎꯔꯝꯃꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤꯅꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯗꯤꯄꯛꯀꯤ ꯃꯄꯥ ꯁꯨꯔꯦꯁꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯔꯥꯝꯂꯥꯜꯁꯨ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯥꯝꯂꯥꯜꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯐꯝꯂꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕꯣꯏ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯣꯏ ꯇꯧꯗꯨꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯕ ꯎꯏ꯫ ꯃꯗꯨ ꯎꯕꯗ ꯗꯤꯄꯛꯀꯤ ꯃꯄꯥ ꯁꯨꯔꯦꯁꯅ ꯆꯪꯁꯤꯟꯗꯨꯅ "ꯔꯥꯝꯂꯥꯜ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯍꯪꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯦꯁꯅ ꯔꯥꯝꯂꯥꯜꯗ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯔꯥꯝꯂꯥꯜꯅ ꯍꯥꯏꯐꯦꯠ ꯍꯟꯖꯤꯟꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯅꯗꯤ ꯗꯤꯄꯛꯄꯨ ꯃꯃꯪꯗ ꯎꯔꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯅꯔꯤ꯫ ꯑꯗꯨꯕꯨ ꯗꯤꯄꯛ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯤꯠꯁꯤꯅ ꯎꯗꯨꯅ ꯂꯩ꯫ ꯅꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯗꯤꯄꯛ ꯑꯗꯨꯃꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯨꯔꯦꯁꯀꯤ ꯅꯨꯄꯤ ꯁꯨꯍꯥꯅꯤꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯔꯥꯝꯂꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯆꯥ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯁꯨꯍꯥꯅꯤꯅ ꯀꯟꯅ ꯀꯞꯄ ꯑꯗꯨ ꯎꯕꯗ ꯁꯨꯔꯦꯁ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯔꯥꯝꯂꯥꯜꯗ ꯆꯩꯕꯣꯏ ꯂꯥꯛꯄꯣꯏ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ "ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯉꯥꯡꯕꯤꯔꯒꯅꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯍꯥꯅꯤꯕꯨ ꯁꯨꯔꯦꯁꯅ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯐꯥꯊꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯤꯔꯣꯏ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯌꯨꯝꯊꯪꯅꯕ ꯑꯗꯨꯅ ꯁꯨꯔꯦꯁꯇ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯂꯥꯛꯎ꯫ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ." ꯑꯁꯨꯝꯅ ꯔꯥꯝꯂꯥꯜꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯔꯦꯁꯅ, "ꯉꯁꯤꯗꯤ ꯑꯩ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯑꯩ ꯁꯇꯔꯗꯦꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯅ ꯂꯥꯛꯑꯒꯦ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯇꯔꯗꯦ ꯅꯨꯃꯤꯠꯇꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝꯗ ꯆꯠꯂꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯃꯈꯣꯏ ꯆꯥ ꯊꯛꯑꯦ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯋꯥꯔꯤ ꯁꯥꯅ ꯀꯧꯕꯒꯤ ꯃꯔꯝ ꯑꯗꯨ ꯋꯥꯔꯤ ꯑꯗꯨꯗ ꯍꯧꯗꯣꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯔꯝ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯔꯥꯝꯂꯥꯜꯅ ꯗꯤꯄꯛ ꯎꯏ ꯍꯥꯏꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗ ꯎꯠꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯗꯨꯗ ꯄꯜꯂꯛꯄ ꯃꯇꯝꯗ ꯁꯨꯔꯦꯁ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯦ꯫ ꯁꯨꯔꯦꯁꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯗꯕꯤꯗ ꯔꯥꯝꯂꯥꯜꯅ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯊꯥꯗꯨꯅ ꯐꯝꯂꯦ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤꯅꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨ ꯎꯔꯤꯕꯗꯨ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯅꯤ ꯗꯤꯄꯛꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯌꯨꯝꯊꯪꯅꯕ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯔꯤꯕ꯫ ꯑꯗꯨꯒ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡꯅꯥꯎꯗꯨꯗ ꯎꯔꯤꯕ ꯃꯃꯥꯡꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯗꯤꯄꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯝꯂꯥꯜꯅ ꯃꯍꯥꯛꯅ ꯐꯝꯂꯝꯂꯤꯕ ꯐꯥꯟ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨꯔꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯔꯒ ꯐꯝꯂꯦ꯫ ꯑꯗꯨꯒ ꯐꯝꯂꯕ ꯃꯇꯨꯡꯗ ꯔꯥꯝꯂꯥꯜꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒ ꯃꯥꯟꯅꯗꯅ ꯁꯨꯔꯦꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯃꯈꯨꯗꯣꯝꯕꯤꯅ ꯃꯆꯤꯟꯕꯥꯟꯗ ꯊꯝꯂꯗꯨꯅ
ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯈꯪꯂꯦꯞ ꯂꯦꯞꯂꯒ ꯃꯃꯤꯡ ꯀꯧꯕ ꯍꯧꯔꯛꯏ꯫ ꯗꯤꯄꯛ, ꯗꯤꯄꯛ, ꯗꯤꯄꯛ! ꯃꯗꯨꯗ ꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯗꯤꯄꯛ ꯗꯤꯄꯛ ꯀꯟꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯁꯨꯔꯦꯁ ꯌꯥꯝꯅ ꯁꯥꯎꯔꯛꯑꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯋꯥꯔꯤꯉꯩꯁꯤꯗ ꯑꯃꯨꯛ ꯀꯔꯦꯝꯅꯕꯤꯔꯤꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯅ ꯁꯥꯎꯏ꯫ ꯗꯤꯄꯛꯀꯤ ꯃꯄꯥ ꯁꯨꯔꯦꯁ ꯔꯥꯝꯂꯥꯜꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯗꯨꯗ ꯁꯥꯎꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯁꯨꯔꯦꯁ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯨꯍꯥꯅꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯊꯣꯡꯅꯥꯎꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯨꯍꯥꯅꯤꯅ ꯁꯨꯔꯦꯁꯀꯤ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯆꯤꯡꯂꯒ ꯊꯣꯡꯅꯥꯎꯂꯣꯝꯗ ꯄꯨꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯊꯥꯖꯕ ꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗ ꯗꯤꯄꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯍꯥꯅꯤ ꯌꯥꯝꯅ ꯀꯝꯅ ꯀꯞꯈꯠꯂꯛꯏ ꯑꯗꯨꯒ ꯊꯣꯡꯅꯥꯎꯂꯣꯝꯗ ꯆꯦꯟꯊꯣꯛꯀꯦ ꯇꯧꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯔꯦꯁꯅ ꯁꯨꯍꯥꯅꯤꯕꯨ ꯐꯥꯔꯒ, ꯉꯥꯏꯈꯣ, ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯗꯤꯄꯛ ꯅꯠꯇꯦ, ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯅꯤ, ꯂꯥꯛꯑꯣ, ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯁꯨꯍꯥꯅꯤꯕꯨ ꯌꯨꯝꯗ ꯁꯨꯔꯦꯁꯅ ꯄꯨꯔꯛꯑꯦ꯫ ꯍꯦꯛ ꯌꯨꯝ ꯌꯧꯕꯒꯗꯤ ꯁꯨꯍꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯤ꯫ ꯃꯗꯨꯗ ꯁꯨꯔꯦꯁꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯡꯕꯣꯏ ꯊꯦꯝꯕꯣꯏ ꯇꯧꯔꯒ ꯁꯨꯍꯥꯅꯤꯕꯨ ꯇꯨꯝꯍꯜꯂꯦ꯫ ꯁꯨꯔꯦꯁ ꯁꯨꯍꯥꯅꯤꯅ ꯇꯨꯝꯈ꯭ꯔꯕ ꯄꯨꯡꯒꯥꯏꯃꯨꯛ ꯂꯩꯔꯒ ꯇꯨꯝꯃꯤ, ꯃꯔꯝꯗꯤ ꯁꯨꯍꯥꯅꯤ ꯑꯃꯨꯛ ꯆꯠꯈꯤꯒꯗ꯭ꯔꯥ, ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯒꯗ꯭ꯔꯥ ꯈꯟꯗꯨꯅ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯔꯦꯁꯅ ꯍꯦꯛ ꯍꯧꯒꯠꯄꯒ ꯁꯨꯍꯥꯅꯤ ꯆꯥꯛꯈꯨꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯦꯁꯇ ꯍꯥꯏꯔꯛꯏ, ꯊꯦꯡꯉꯦ, ꯍꯧꯒꯠꯂꯣ, ꯂꯣꯏꯁꯤꯜꯂꯣ, ꯊꯕꯛ ꯆꯠꯂꯣꯏꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯔꯦꯁꯅ ꯁꯨꯍꯥꯅꯤꯗꯣ ꯐꯕꯣꯏ ꯈꯜꯂꯦ꯫ ꯃꯗꯨꯗ ꯁꯨꯔꯦꯁ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯦꯁ ꯂꯣꯏꯁꯤꯜꯂꯒ ꯑꯣꯐꯤꯁ ꯆꯠꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗ ꯁꯨꯔꯦꯁꯅ ꯐꯣꯟ ꯇꯧꯔꯒ ꯁꯨꯍꯥꯅꯤ ꯃꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯃꯍꯥꯛꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯔꯤꯔꯛ ꯁꯨꯕꯗꯗꯤ ꯄꯥꯏꯈꯠꯂꯛꯂꯒ ꯅꯣꯛꯅ ꯅꯣꯛꯅ ꯁꯨꯍꯥꯅꯤꯅ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯍꯥꯏꯒꯦ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯊꯨꯅ ꯍꯥꯏꯔꯛꯑꯣ, ꯑꯩ ꯗꯤꯄꯛꯀ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯁꯨꯔꯦꯁ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯑꯗꯨ ꯈꯪꯀꯛ ꯀꯛꯈꯤ꯫ ꯁꯨꯔꯦꯁ ꯉꯥꯏꯍꯥꯛ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯆꯞ ꯌꯨꯡꯅ ꯐꯝꯃꯤ꯫ ꯃꯍꯥꯛ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯃꯥꯡꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯔꯦꯁ ꯑꯣꯐꯤꯁꯇꯒꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯌꯨꯝꯔꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯦ꯫ ꯁꯨꯔꯦꯁ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯄꯨꯡꯈꯥꯏ ꯑꯃꯔꯣꯝ ꯆꯪꯏ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤ ꯑꯗꯨ ꯍꯦꯛ ꯈꯥꯝꯗꯨꯅ ꯀꯨꯝꯊꯕꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯨꯔꯦꯁ ꯄꯥꯈꯠꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯏ ꯑꯗꯨꯕꯨ ꯃꯝꯕꯅ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯩ ꯊꯥꯜꯂꯤ ꯑꯗꯨꯕꯨ ꯕꯜꯕꯁꯤꯡ ꯑꯗꯨ ꯃꯩ ꯈꯞꯄꯤ꯫ ꯑꯃꯨꯛ ꯃꯨꯠ, ꯑꯃꯨꯛ ꯉꯥꯟ, ꯑꯃꯨꯛ ꯃꯨꯠ, ꯑꯃꯨꯛ ꯉꯥꯟ ꯇꯧꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯔꯒ ꯆꯪꯁꯤꯟꯗꯨꯅ ꯀꯧꯕ ꯍꯧꯔꯦ, ꯁꯨꯍꯥꯅꯤ, ꯁꯨꯍꯥꯅꯤ, ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯨꯍꯥꯅꯤ? ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯟꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯁꯨꯍꯥꯅꯤꯕꯨ ꯅꯨꯡꯁꯤꯕꯅ ꯃꯍꯥꯛꯇꯤ ꯑꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯥꯅ ꯀꯤꯆꯟꯔꯣꯝꯗ ꯌꯥꯝꯅ ꯉꯛꯄ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯒ ꯃꯍꯥꯛꯅ ꯀꯤꯆꯟꯂꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ꯫ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯕꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯤꯆꯟ ꯑꯗꯨꯔꯣꯝꯗ ꯐ꯭ꯂꯥꯛꯁ ꯊꯥꯟꯗꯨꯅ ꯌꯦꯡꯏ꯫ ꯐ꯭ꯂꯥꯛꯁ ꯍꯦꯛ ꯊꯥꯟꯕꯒꯗꯤ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯈꯪꯏꯟ ꯏꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯍꯥꯛ ꯃꯈꯥꯗ ꯂꯣꯡꯗꯨꯅ ꯇꯥꯏ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯛ ꯍꯧꯒꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯧꯗꯨꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣꯁꯨ ꯍꯪꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯨ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯆꯠꯄ ꯍꯧꯔꯦ꯫ ꯑꯃꯨꯛꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯣꯟ ꯃꯊꯛꯔꯣꯝꯗꯒꯤ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁ ꯇꯨ ꯆꯨꯡꯏ, ꯍꯥꯏꯐꯦꯠ ꯀꯤꯕꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯅꯨꯡꯗ ꯂꯩꯈꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯊꯛꯂꯣꯝꯗ ꯀꯥꯅꯕ ꯁꯦꯝ ꯁꯥꯔꯦ꯫
ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯒꯦ ꯇꯧꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯀꯤꯆꯟꯂꯣꯝꯗ ꯆꯤꯡꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛꯄꯨ ꯁꯣꯔ ꯁꯣꯔ ꯆꯤꯡꯁꯤꯜꯂꯤ ꯃꯍꯥꯛꯅ ꯀꯤꯆꯟꯒꯤ ꯊꯣꯡ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯊꯧꯅꯥ ꯍꯥꯞꯆꯔꯗꯨꯅ ꯂꯦꯞꯈꯠꯇꯨꯅ ꯐ꯭ꯂꯥꯛꯁ ꯊꯥꯟꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ ꯃꯍꯥꯛ ꯄꯥꯈꯠꯄ ꯍꯦꯟꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯅꯨꯡꯗ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯃꯊꯛꯇ ꯀꯥꯗꯕꯗꯤ ꯌꯥꯗꯕꯅ ꯃꯁꯥ ꯃꯊꯟꯇ ꯃꯁꯥꯅ ꯃꯁꯥꯗ ꯊꯧꯅꯥ ꯍꯥꯞꯆꯔꯒ ꯃꯊꯛꯇ ꯀꯧꯗꯨꯅ ꯀꯥꯕ ꯍꯧꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯁ꯭ꯇꯦꯌꯔ ꯃꯌꯥ ꯆꯦꯟꯖꯤꯜꯂꯛꯄꯒ ꯍꯦꯛ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯀꯤꯆꯟꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯄꯦꯔꯥꯂꯥꯏꯖ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯍꯥꯛ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯖꯕ ꯊꯣꯛꯇ꯭ꯔꯦ ꯃꯍꯥꯛ ꯍꯨꯃꯥꯡ ꯅꯥꯄꯤꯅ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯁꯨꯍꯥꯅꯤ ꯕꯣꯜ ꯑꯃ ꯂꯪꯉꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯍꯥꯅꯤꯅ ꯕꯣꯜ ꯑꯗꯨ ꯀꯥꯆꯤꯟ ꯑꯃꯗ ꯂꯪꯉꯤ ꯑꯗꯨꯒ ꯀꯥꯆꯤꯟ ꯑꯗꯨꯗꯒꯤ ꯕꯣꯜ ꯑꯗꯨ ꯑꯃꯨꯛ ꯂꯪꯊꯣꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯟꯗꯗꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯨꯍꯥꯅꯤꯕꯨ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯆꯤꯡꯉꯤ ꯑꯗꯨꯒ ꯁꯨꯍꯥꯅꯤꯅ ꯃꯈꯨꯠꯇ ꯌꯥꯅ ꯆꯤꯛꯏ ꯑꯗꯨꯕꯨ ꯁꯨꯍꯥꯅꯤꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯏ ꯃꯍꯥꯛꯅ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯆꯦꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯁ꯭ꯇꯦꯌꯔꯗꯒꯤ ꯑꯣꯟꯊꯗꯨꯅ ꯇꯥꯏ ꯍꯦꯛ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗꯒꯤ ꯃꯊꯛꯇ ꯇꯥꯏ ꯃꯗꯨꯗ ꯃꯩꯁꯨ ꯈꯔ ꯃꯨꯠꯈꯤ ꯃꯍꯥꯛꯅ ꯇꯥꯁꯤꯜꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨꯗ ꯊꯥꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯛ ꯁ꯭ꯇꯦꯌꯔꯒꯤ ꯅꯥꯀꯟ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯁꯨꯔꯦꯁ ꯀꯣꯟꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯃꯊꯛꯇ ꯆꯤꯡꯂꯨꯔꯤꯕꯗꯨꯅ ꯀꯅꯥ ꯑꯁꯨꯝ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯁ꯭ꯇꯦꯌꯔ ꯃꯊꯛꯂꯣꯝꯗ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯂꯦꯡꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯥꯟꯅꯔꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯤꯄꯛꯀ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯥꯟꯅꯔꯕ ꯃꯃꯤ ꯑꯅꯤꯈꯛ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯗꯨ ꯎꯕꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯁꯨꯔꯦꯁ ꯆꯣꯡꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯁꯨꯔꯦꯁꯀꯤ ꯃꯀꯣꯛ ꯑꯗꯨ ꯊꯣꯡꯗ ꯌꯩꯁꯤꯟꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯐꯝꯂꯤꯉꯩ ꯑꯃꯨꯛꯀ ꯁ꯭ꯇꯦꯌꯔꯔꯣꯝꯗ ꯑꯣꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯣꯠꯁꯛ ꯑꯅꯤ ꯑꯗꯨ ꯎꯕ ꯊꯦꯡꯅꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯗ ꯆꯦꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯂꯣꯟꯁꯤꯟꯕꯒ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯝꯗꯦ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯅꯥꯀꯟꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯁꯨꯍꯥꯅꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯗꯤꯄꯛ ꯅꯪ ꯆꯠꯈ꯭ꯔꯣ ꯗꯤꯄꯛ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯍꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯍꯥꯠꯂꯣꯏ ꯃꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯑꯃꯠꯇ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯗꯨꯗ ꯁꯨꯔꯦꯁ ꯈꯨꯗꯤꯡꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯕ ꯇꯥꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯦꯛ ꯍꯣꯠꯅꯕꯒꯗꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯅꯝꯒꯥꯏꯕ ꯃꯇꯝꯗꯗꯤ ꯗꯤꯄꯛ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯪꯕꯣꯏ ꯀꯤꯕꯣꯏ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯟꯗꯨꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯀꯞꯂꯒ ꯐꯝꯃꯤ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯧꯔꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯄꯅ ꯁꯨꯔꯦꯁ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯐꯨꯜꯂꯤ ꯃꯗꯨꯗ ꯃꯥꯅ ꯅꯝꯐꯨꯗ ꯅꯥꯟꯊꯣꯛꯂꯗꯨꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯅꯥꯟꯊꯣꯛꯂꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯕꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯛꯄꯒꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ
ꯒꯦꯠ ꯑꯗꯨ ꯂꯥꯟꯁꯤꯟꯕꯒ ꯇꯥꯟꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯂꯦꯞꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕ ꯔꯥꯝꯂꯥꯜꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯔꯥꯝꯂꯥꯜꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯔꯥꯝꯂꯥꯜ ꯈꯨꯝꯂꯛꯇꯦ ꯊꯣꯡ ꯑꯗꯨꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯁꯨꯔꯦꯁ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯍꯥꯡꯂꯝꯕ ꯊꯣꯡ ꯑꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁꯨꯔꯦꯁ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯔꯥꯝꯂꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯒꯤ ꯊꯣꯡꯅꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯁꯨꯔꯦꯁ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯀꯞꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛ ꯔꯥꯝꯂꯥꯜꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯤꯄꯛ ꯔꯥꯝꯂꯥꯜ ꯑꯃꯗꯤ ꯁꯨꯍꯥꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯤꯄꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯗꯤꯄꯛꯀꯤ ꯃꯄꯥ ꯁꯨꯔꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯗꯤ ꯔꯥꯝꯂꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯁꯨꯍꯥꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯊꯦꯡꯅꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏꯕꯨꯁꯨ ꯗꯤꯄꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯤꯅꯤ ꯊꯋꯥꯏ ꯑꯣꯏꯕ ꯑꯁꯤꯕ ꯑꯃꯅ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯤꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯃꯥꯒ ꯂꯣꯏꯅꯅ ꯄꯨꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯐꯕ ꯐꯠꯇꯕ ꯊꯤꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯁꯨ ꯊꯨꯒꯥꯏꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯥꯟꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯃꯝꯇꯗꯤ ꯅꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ